ngasi malemgi International Nurses Day celebration gi loina na ngasi akoi celebration tauri ai nakta leriba sisters sing nursing superintendent magi nursing officers masi gi matangda akoi gi nurse ki simfamda kumna iba nauriba naha nupi macha nupa macha mayamna makhoigi voluntarily mioi babu kannabagi pandamda chang iba I masagi I haidi tasena ga voluntary donation tawbagi pandam sida leiba khudingmaku aina thogali amasung makhoigi knowledge da I piraga mi pum khudingmaku kanbangam gani haiba natragasu mi kharadi mahaki darkar oiba mi kharadi soidana kanbangam gani haibagi wakhallon je thambase afaba khungthang ne na mayam ge tamje nurse haiba poche anaba seba ni anaba seba haibi mapom khudingmakta lei mabu luna na thamba laina adigi changhandaba kolhandaba amasung makhoida fauriba sacrifice mi mangondigi iji piraga anaba kana lejedraba kana go help leitraba mi pum khudingmakta I awatpa matamda I se piningba makhoigi extreme sacrifice to nurse amagi kathokpagi wakhallon lakpase masi makni makhoidi faurapa ekoi injanba min injanba nati masi it is their own voluntary wish and desire mi pum khudingmak ngamdabasu yai adubu angamba mipum khudingmakti ekoi encourage tawni ngasi piriba angang singsina piriba pandamdi ekoi nurse oina service taw leiba taragasu ekoi su EP bangami mipum khudingmaksu help tawnabagi damakta voluntarily donation tawbiyu haiba message pining